Bismillahirrahmanirrahim. Huzur sallallahu alaihi wasallam na hidok pirame ilma mahi tamgadarba misak adugi behbara yamna taw. Bukhari Sharifta Mujahid tagi nakal tawri hadis ama haibiri mahi tambada ikairaba natraga achawram karaba misak adudi kaidawnungda mahi haibungamloy. Hazrat Ali radhiyallahu ta'ala anhu na haibirame aibu mai amakhakto oirbasu tambirakpa mi adugi ai minai ni aibu thadokpirabasu natraga yonthokpirabasu yare. Yahya bin Kasir radhiyallahu ta'ala anhu na hai haksang yoktuna thamba mi adu larik haipangamno. Imam Safi rahmatullah alaihi na haidokpirame thawai yauna hotnadaba amadi thausadaba mi aduna ilma mahai tamba amadi knowledge tansinbada picture nonjaba yaudrabadi kaidawnungda mai pak oithokte. Aduga picture nonjana amadi wana nangna hotnajariba mi adutana mai pakpa ngamgani. Mughirana hai aikoina aikoigi ustad wazabu ningthaubu kibagum kijaram. Imam Bukhari rahmatullah alaihi na Yahya bin Mu'in rahmatullah alaihi ki baram hai hadis takpiriba ikai khumnajariba ulmaye kiram amdi muftiyane kiram singbo behbara tawbada mahagwandagi henba atopa misak amata ukide. Imam Yusuf rahmatullah alaihi na hai aina akhang ahi singdagi taba phange ustad ki behbar tawdaba misak aduna ilma da kaidawnungda mai pakpa oithokte. Ibn Abbas radhiyallahu ta'ala anhuna ustad singi behbar tawjaba aduga loina na thawai yauna hotnakibagi wafam phangi madudi kanagumba amagi manakta hadis ama lay hek tabada madubu tamhaunaba awaba kaya khangki hangai sengna maksu hotnatana amadi awaba khangdana kanagumba misak amata ilma natraga knowledge amasung mahaidi hairunu karisu laitaba posak ama phawa phangba ngamde. Amasung pauro amakhaktaga haizage madudi awangba thakpu pamliba mi adudi ahing tumdi nungsijarabai isidi nausing haujikki matamda ustad ki behbar oza singi behbar yamna wale ilma hayawnabagidamagta takpiribu ustad singi behbar tawbagi mahutta mahagwanda thaksi khasi naidaba wahai wata sizinaraba adugumba satra aduna talaba aduna kayunungda mai pakpa hunade. Nungsijaraba ilmabu tambiriba tambiribisingda paujel amutang puijari madudi ustad singi oza singi behbar akhoi tawsi wahai amakhakto oirabasu takpiriba adu nahaki ozani maduda nahakna areiba thakta da behbar taw adugi matam aduda nahak ilmagi magun khangani ilmagi mahau phangmangam gani.